कांगपोकपी डिस्ट्रिक्ट मनुंगदगी मे तरागा हुमदोइदा कुकी खुलाई पाइबेसिंगना फाजनखिबा नागासिंगगी मरक्ता मियोइ तरुक थादोक्तना लैरिबा असि कुकीसिंगना मखोइ फाजनखिबा नुमित अदुमक्ता हातोकलगनी हाइना फॉर्मर प्रिंसिपल चीफ कमिश्नर ऑफ इनकम टैक्स की तिमुथी जिमिकना फोंदोक्रे ngasi फोंखिबा दी and of 6 Naga civilians haina mingthonba chena manga panba document amada jimikna haukiba fawada phangliba khutam sangdam kuki militants singna phajilurba matungda thaturakraba naga gi miyoi singdagi phangbo warol kaya adubu kupna nainara matungda kuki militants singna phajin kiba naga taruk mak adu makoi phajin kiba numit adumak ta hatok pikrabani haina claim tawki document adugi matungina me tara humdegi ayuk pung taraga makhai amadi taraga mathoi gi manungda nupi sing pikli angang sing amadi miyoi taruk yauna konsakun village amadi khul asiga nakna leiba mafam singda leiba naga misam taraga nipan adu kangpokpi district ki lailon wifi village tagi phaki loina naga pastor ani amana tongan ba sapar maina village tagi phaduna punna miyoi kun phajin kibani makoi gi manung da me taraga manga da phajilura ba miyoi taraga mari adu thadura ki adu pastor ani yauna miyoi taruk haujik maksu mafam khangdana lairi haiki jimikna makha taraduna hai naga gi misam sing phajin kiba adu da kuki National Front KNF की केदर सिंह तोंगान विलेज लीडर सिंह अमदी नुपी लुप सिंह मेंबर सिंह यावी कुकी खुलाई पाइबे सिंह सत्ता की बका हेन बतम तीरब थोंग अतु की मतंग द मरी रिनेबो अथॉरिटी सिंह ना मतिक साब एक्शन लोकल पगी महत तुमेन येंगदुन लेसली कुकी मिलिटेंट सिंह मियाम खंगना फोंग न सत्ता की बतम तीरब क्राइम अदु द सेनब मियोय सिंह फाब ngam लेरिबा सिना दे सिक्योरिटी एजेंसी सिंह की लेरिबा थौदांग असि करम मखल की थौदांग नो क्राइम असिदा सेनरिबा मियोय खुदिंग मक फागतनबा होतनबगी थबक खुमांग चौसिन पैखनबा होतनबगी ममिता दे हाइना मराल सिखि लोइना ngasi mahakna kuki militants singi mathakta siriba maran sing asi aran bo oirabadi kuki sing na phajin kiba naga taruk adu thatok tuna mahakna phongdo kiba warol asima aran bani haina utlu haina mari lena ba kuki khulai paiba sing da appeal tawki militants sing na pha kiba naga taruk adu gi status numit mari ni gi manung da khangana ba ansam na lengak ta ultimatum issue tawkre Kuki militants sing na pha khibadagi hojik fawba mafam khangdana lairiba naga civilian taruk adu kari fibam da lairibagi amadi makhoi sing adu numit mari ni gi manung da naga miyam da sinagadabani haina ansam gi maikai dagi manipur lengak ta ultimatum issue tawkre ansam gi cherol amana haribana naga micham taruk hojik fawba mafam khangdana lairiba sigi matang da haukiba tang kunga mari da ansam gi former leader sing yauna emergency presidential council gi mifam pangthokre mifam aduna haukiba me taraga humdoida laima khongda laiba Indian Army ki 57 Mountain Division gi maya makta dagi nungthil pobofta India lenga ka su sign tawnariba kuki militant sing na naga taruk fa ki badugi mahujik oriba fibam sing adugi matang da yamna kupna khanaki mifam aduna pastor ani yauna liangmai naga taruk hostess oina fajin ki badugi matang da lengak na chapchaba action amata paikhataba asigi matang da yamna kana yaningdaba phongdoki loina ngasi dagi paraga numit mari ni gi manung da fajin kiba naga hostess mari adu naga singna sinaba amasung makoi hojik kari fibam da lairibage haibadu khangan da batarabadi naga singna hojik lairiba Manipur government asi boycott tawragani loina na lenga asi da sawgaliba naga legislature sing asi su naga miyam gi interest ta withdraw tawduna miyam na changsiliba khongjang asi da support tawnaba khangalagani Kuki militant group ama oriba KNFP gi loina binem chakip jenbu lenga ase gi deputy chief minister oina khanana ba warif laukibagi matang da state amasung central government ki sincerity asi karino haina atsumgi maikai dagi wahang hanglakli loina naga taruk fakibagi thawdo asida chenariba KNF ki spokesperson Aron Kip Jen amasung KNFP ki chairman Senting Than Elias Thangboy Kip Jeni mathakta hojik fawba logi matung ina action amata lawdriba karigino Haukiba me tareta Indo-Myanmar border gi Kamjong area da lariba naga khulsing da kuki refugee singi matenga loinana sogi makha da lariba nomadic armed militant amasung Myanmar da base tawba PDF amadi KNAB ga loinana lamkhai lansin na changlak landa khiba adugi matang da khudam changdam kaya lairabasu Home Minister Govindas Konthaujam na oida bangang khiba amasung achumba wafam adubu yaning da ba utkhiba adubu su ansam gi maikai digi wahang kaya hanglakli loinana association asigi maikai digi haukiba me taraga humdoida kuki singna namna khundaba Scotland amasung Kotje manigi marakta khulai paiba singna thadau church leader ahum hatkiba TM ka somna naga civilian ani hatkiba jawjang tekta ambush tawduna Wilson naga kauba lawmi ama ambush tawduna hatkibagi thodokta chenari basing adu khudakta fagadabani micham civilian sing hatpa amasung fabagi license ama oriba India lenga amasung kuki militant singi marakta tawnariba su athubada abrogate tawgadabani KNFP gi chairman gi loina binem chagip jen khudakta deputy CM gi famdagi lawthokadabani loinana lairiba umkhanaba si makata na Pakthok chawthoraktana ba mari leinaba authority ki maikai digi athubada mathau taba thabak sing paikhanaba appeal tawri hari Kuki inpi rally handokadabani thadau inpi Imphal East ke Hawkit Bank da office lairiba Manipur gi thadau furup sing gi apex body oriba thadau inpi Manipur gi Gerald amada hayeng kuki inpi Manipur na senduna lebak sunba thungna rally ama chatna ba tharang libasi handokadabani haina akanba wafam phongduragli wafam asiga iroina na tha asigi taraga humdoida
ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔꯁꯤꯡꯒꯤ ꯃꯇꯥꯡꯗ ꯏꯟꯄꯤ ꯑꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯦꯡꯗꯣꯛꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯈꯣꯏꯕꯨ ꯀꯨꯀꯤ ꯖꯣ ꯆꯔꯆ ꯂꯤꯗꯔꯁꯤꯡꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯁꯨ ꯇꯣꯛꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯀꯦꯁ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ (NIAꯗ ꯁꯤꯟꯅꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯍꯟꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ Omanꯗ ꯋꯥꯔꯅꯤꯡ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯝꯞꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ 19 ꯈꯨꯗꯤꯡꯒꯤ ꯑꯃ ꯊꯨꯒꯥꯏꯅꯕ ꯀꯤꯍꯟꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯁ. ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯒꯤ ꯃꯇꯝꯗ ꯂꯩꯕꯥꯛ 15ꯒꯤ ꯃꯊꯛꯇ ꯀꯤꯍꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯃꯤꯂꯤꯇꯔꯤꯒꯤ ꯊꯕꯛ ꯂꯧꯈꯠꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯃꯁꯤ CNN ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯕꯥꯛ 16 ꯈꯨꯗꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯔꯣꯝꯒꯤ ꯆꯥꯡꯅꯤ꯫ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯄꯨꯜꯂꯒ ꯃꯥꯂꯦꯝꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 13 ꯈꯨꯗꯤꯡꯒꯤ ꯑꯃꯔꯣꯝꯅꯤ꯫ ꯃꯁꯤꯗ ꯃꯤꯗꯜ ꯏꯁꯇ ꯃꯔꯨꯑꯣꯏꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯔꯤꯖꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ 5 ꯇ꯭ꯔꯝꯞꯀꯤ ꯑꯦꯇꯦꯛꯁꯤꯡ ꯑꯃꯁꯨꯡ ꯀꯤꯍꯟꯕꯁꯤꯡꯅ ꯁꯣꯛꯈ꯭ꯔꯦ꯫ ꯇ꯭ꯔꯝꯞꯀꯤ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯀꯤꯍꯟꯕꯁꯤꯡ ꯑꯁꯤꯅ ꯑꯐ꯭ꯔꯤꯀꯥ, ꯑꯦꯁꯤꯌꯥ, ꯅꯣꯔꯊ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥꯒꯨꯝꯕ ꯀꯟꯇꯤꯅꯦꯟꯠ 4ꯒꯤ ꯂꯩꯕꯥꯛꯁꯤꯡ ꯌꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯈꯔꯗ ꯀꯅꯥꯗꯥ, ꯀ꯭ꯌꯨꯕꯥ, ꯒ꯭ꯔꯤꯟꯂꯦꯟꯗ, ꯄꯥꯅꯥꯃꯥ ꯀꯦꯅꯦꯜ ꯑꯃꯁꯨꯡ ꯚꯦꯅꯦꯖꯨꯑꯦꯂꯥ ꯌꯥꯎꯅ ꯌꯨ.ꯑꯦꯁꯅ ꯃꯐꯝ ꯈꯔ ꯂꯧꯁꯤꯟꯕꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯃꯅꯨꯡꯗ ꯊꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯣꯃꯥꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯕꯗꯤ ꯌꯨ.ꯑꯦꯁꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯟꯗꯛ ꯇ꯭ꯔꯝꯞꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯇ꯭ꯔꯝꯞꯅ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟꯕꯗ ꯑꯣꯃꯥꯟꯅ 15 ꯁꯨꯕ ꯂꯩꯕꯥꯛ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯅꯤꯁꯨꯕ ꯇꯥꯔꯝꯒꯤ ꯑꯍꯥꯟꯕ ꯊꯥ 13 ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯇꯥꯔꯝꯒꯤ ꯃꯅꯨꯡꯗ ꯈꯔ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯦꯇꯦꯛꯁꯤꯡ ꯑꯃꯁꯨꯡ ꯀꯤꯍꯟꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯒꯤ ꯅꯠꯇꯦ꯫ ꯈꯔꯅ ꯒꯚꯔꯟꯃꯦꯟꯠ ꯐꯣꯔꯁꯁꯤꯡꯗ ꯆꯠꯊꯕꯒꯤ ꯃꯍꯨꯠꯇ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯁꯤꯡꯗ ꯄꯥꯟꯗꯝ ꯊꯝꯕ ꯏꯔꯥꯛꯇ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯁꯤꯡꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯈꯔꯅꯤ꯫ ꯑꯇꯩ ꯊꯧꯗꯣꯛ ꯀꯌꯥꯗꯅ ꯇ꯭ꯔꯝꯞꯅ ꯍꯛꯊꯦꯡꯅꯅ ꯃꯤꯂꯤꯇꯔꯤ ꯑꯦꯇꯦꯛꯁꯤꯡ ꯅꯠꯇ꯭ꯔꯒ ꯁꯨꯞꯅꯒꯤ ꯋꯥꯍꯩꯒꯤ ꯋꯥꯔꯅꯤꯡꯁꯤꯡ ꯇꯧꯈꯤ꯫ ꯇ꯭ꯔꯝꯞꯀꯤ ꯑꯅꯤꯁꯨꯕ ꯇꯥꯔꯝ ꯃꯅꯨꯡꯗ ꯌꯨ.ꯑꯦꯁ. ꯐꯣꯔꯁꯁꯤꯡꯅ ꯊꯕꯛ ꯆꯠꯊꯈꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯗꯤ ꯏꯔꯥꯟ, ꯏꯔꯥꯛ, ꯅꯥꯏꯖꯦꯔꯤꯌꯥ, ꯁꯣꯃꯥꯂꯤꯌꯥ, ꯁꯤꯔꯤꯌꯥ, ꯚꯦꯅꯦꯖꯨꯑꯦꯂꯥ ꯑꯃꯁꯨꯡ ꯌꯦꯃꯦꯟꯅꯤ꯫ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯐꯨꯜ ꯁ꯭ꯀꯦꯜ ꯋꯥꯔꯁꯤꯡꯒꯤ ꯁꯔꯨꯛ ꯅꯠꯇꯦ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯒꯚꯔꯟꯃꯦꯟꯠꯇ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯀꯛꯅꯕ ꯑꯀꯤꯕ ꯄꯤꯔꯛꯄꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯂꯤꯃꯤꯇꯦꯗ ꯑꯣꯄꯔꯦꯁꯟꯁꯤꯡꯅꯤ꯫ ꯂꯩꯕꯥꯛꯁꯤꯡꯗ ꯑꯦꯇꯦꯛꯁꯤꯡ ꯇꯧꯕꯇ ꯅꯠꯇꯅ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯀꯔꯤꯕꯤꯌꯟ ꯑꯃꯁꯨꯡ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯗ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯕꯣꯠꯁꯤꯡꯗ ꯆꯠꯊꯕ ꯑꯦꯇꯦꯛꯁꯤꯡ ꯄꯜꯂꯤ, ꯃꯗꯨꯗ ꯖꯍꯥꯖ 60 ꯔꯣꯝꯗ ꯇꯥꯔꯒꯦꯠ ꯇꯧꯈꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏ 130 ꯍꯦꯟꯅ ꯍꯥꯠꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯗ SIRꯒꯤ ꯊꯕꯛ ꯍꯧꯔꯒꯅꯤ꯫ CEO ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ (ECIꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯦ 30ꯗꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯏꯅꯨꯃꯦꯔꯦꯁꯟ ꯐꯣꯔꯝ ꯌꯦꯟꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ (SIRꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯥꯔ ꯑꯔꯨꯟ ꯀꯨꯃꯥꯔ ꯁꯤꯟꯍꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯐꯦꯜꯗ ꯂꯩꯕ CEOꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯔꯨꯟ ꯀꯨꯃꯥꯔ ꯁꯤꯟꯍꯥꯅ ꯍꯥꯏ ECIꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 1ꯗ ꯀ꯭ꯋꯥꯂꯤꯐꯥꯏꯌꯤꯡ ꯗꯦꯠ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯒꯤ SIRꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯔꯤꯚꯤꯖꯟ ꯑꯁꯤꯒꯤꯗꯃꯛ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯅ ꯃꯊꯧ ꯇꯥꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯄꯥꯏꯈꯠꯄ ꯂꯩꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 30ꯗꯒꯤꯅ ꯖꯨꯟ 29 ꯐꯥꯎꯕ SIRꯒꯤ ꯏꯅꯨꯃꯦꯔꯦꯁꯟꯒꯤ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯨꯊ ꯂꯦꯚꯦꯜ ꯑꯣꯐꯤꯁꯥꯔ (BLOꯁꯤꯡꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯑꯦꯛꯁꯤꯁꯇꯤꯡ ꯏꯂꯦꯛꯇꯔꯁꯤꯡꯗ ꯏꯅꯨꯃꯦꯔꯦꯁꯟ ꯐꯣꯔꯝ ꯌꯦꯟꯊꯣꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯔꯝ ꯑꯁꯤꯗ ꯏꯂꯦꯛꯇꯔꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ SIR ꯔꯦꯀꯣꯔꯗ ꯑꯗꯨ ꯃꯦꯟꯁꯤꯟꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯦꯟꯁꯤꯜꯂꯕ ꯐꯣꯔꯝ ꯑꯗꯨ BLOꯗ ꯀꯣꯄꯤ ꯑꯃ ꯄꯤꯈꯠꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯣꯄꯤ ꯑꯃꯅ BLOꯒꯤ ꯈꯨꯌꯦꯛ ꯂꯧꯗꯨꯅ ꯏꯁꯥꯗ ꯊꯝꯍꯧꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯒꯅ ꯏꯂꯦꯛꯇꯔꯁꯤꯡꯅ voters.eci.government.in ꯗ ꯆꯪꯗꯨꯅ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯏꯅꯨꯃꯦꯔꯦꯁꯟ ꯐꯣꯔꯝ ꯑꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯗꯨꯅ ꯃꯦꯟꯁꯤꯜꯂꯕ ꯃꯇꯨꯡ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯒꯅꯤ꯫ ꯚꯣꯇꯔ ꯆꯟꯕ ꯌꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯆꯤꯊ-ꯅꯥꯟꯊꯕ ꯂꯩꯍꯧꯗꯅꯕ ꯑꯃꯗꯤ ꯏꯂꯤꯖꯤꯕꯜ ꯑꯣꯏꯗꯕ ꯃꯤꯑꯣꯏꯁꯤꯡ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯌꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 1ꯗ ꯀ꯭ꯋꯥꯂꯤꯐꯥꯏꯌꯤꯡ ꯗꯦꯠ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯒꯤ SIR ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ECIꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ SIR ꯄꯥꯡꯊꯣꯛꯅꯕ ꯃꯊꯧ តាꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯗꯤꯁꯇ꯭ꯔꯤꯛ 13ꯀꯤ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯥꯔꯁꯤꯡ, ꯏꯂꯦꯛꯇꯣꯔꯦꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁꯥꯔ 60, ꯑꯦꯁꯤꯁꯇꯦꯟꯠ ꯏꯂꯦꯛꯇꯣꯔꯦꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁꯥꯔ 35 ꯑꯃꯗꯤ BLO 2,983ꯀꯤ ꯇ꯭ꯔꯦꯅꯤꯡ ꯄꯨꯝꯕꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁꯛꯈꯪꯂꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯑꯦꯄꯣꯏꯟꯠ ꯇꯧꯕ ꯕꯨꯊ ꯂꯦꯚꯦꯜ ꯑꯦꯖꯦꯟꯠꯁꯤꯡꯒꯤ ꯑꯣꯔꯤꯑꯦꯟꯇꯦꯁꯟ ꯋꯥꯔꯛꯁꯣꯞꯁꯤꯡꯁꯨ ꯃꯔꯤ ꯂꯩꯅꯕ EROꯁꯤꯡꯅ ꯄꯥꯡꯊꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯦꯛꯁꯤꯁꯇꯤꯡ ꯑꯣꯏꯔꯤꯕ ꯏꯂꯦꯛꯇꯔ 20,93,076ꯀꯤ ꯏꯅꯨꯃꯦꯔꯦꯁꯟ ꯐꯣꯔꯝ ꯅꯝꯕ ꯂꯣꯏꯗꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯌꯦꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 60ꯒꯤ EROꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ SIR ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ SIRꯒꯤ ꯔꯦꯀꯣꯔꯗ ꯊꯤꯕ ꯑꯃꯁꯨꯡ ꯏꯅꯨꯃꯦꯔꯦꯁꯟ ꯐꯣꯔꯝ ꯃꯦꯟꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛ 13ꯇ ꯃꯊꯧ ꯇꯥꯕ
help desk-sing thambasу leire. Electors-singna hana mamangda pangthokiba SIR-gi record ase ECI-gi website asida CEO Manipuri official website tagi khangbasu yagani. Electors-singna enumeration form mention-duna pisilaktaba tarabadi DAF electoral roll thoglakpa matamda ming yauraklaroi maram aduna form ase online natraga offline da sungsoi soidana pisilakadabani. Sahi asigi July 5 da electors-singgi ming yauba draft electoral roll publish tawgani. Masigi matung claim amadi objection gi matamna July 5 dagina August 3 fauba oigani. Enumeration form pisenba ngamogdabasingna hairiba akaknaba matam asigi manungda form number 6 amadi declaration form mention-duna thazilakadabani. July 5 dagina September 2 faubana notice amadi verification gi matam oigani. Hairiba matam asida ERO singna enumeration form thazilaklaba electors singgi eligibility scrutiny tawduna kupna miyeng changani loinana thazilakliba data aduda khenaba natraga aranba thengnarabadi hearing notice thagani. Draft roll dagi elector amata hearing gi khudongchaba pidana kakthatpa tawroi. Hairiba thabak sing ase paikhalaba matung chahi asigi September 3 ta final electoral roll fongani. CEO gi website natraga EROBLO na chingbasingi manakta chatuna final electoral roll adu yengba yagani. Voter chanba yarba miyoi sing chitha nanthadana electoral roll da yahonnaba amadi eligible oidaba singbuna khandoknabagi pandamda paikhatkadoriba SIR gi thausil asi mai pakhanaba honabada stakeholder pumnamakna thodang lobinase haiki. Israel bu tatpa makai nungsiba laiba ama hairabadi India ni Netanyahu. Malemda khwaidagi pangal kanba power ama oina lingkhalakliba laiba ama hairakadi India ni mafam kharada Jew community gi laiba ase bomingchan thianaba amasung legitimate ohendanaba honaba thawong leirabasu Israel bu pattatna ngamkhai nungsiba laiba ama hairabadi India ni India ga Israel ga lainariba mari ase matam pumna makini haina Israel gi PM Benjamin Netanyahu na fongdokre. Netanyahu gi wafam ase hojik Israel ase maikai kayadagi khulai paiba lupsing amadi laiba kharana legitimate oiba laiba ama nate haraduna Israel na konsileba mafam ase Palestine oigadabani haina fongdorakpadagi Israel da security gi oiba khudongchadaba kaya mayongna lakpadagi PM Netanyahu na India ga mari chechenhalnaba fongdokiba wafam oigani thajanari. Panba yabadi sex trafficker Jeffrey Epstein gi Epstein files ta Prime Minister Narendra Modi na US ki President Donald Trump po pelhanabagi-damak US ta chatuna isai sakki jagoi saki haiba wafam yauramlaba matungda Netanyahu na Israel bu India na pattatpa makai nungsi haina fongdorokpa wafam asina Israel amadi US na Modi bu sizinaningba mawongda sizinarabra hangnarakre. Pune da hu olaba yu thakluba miyoi 18 sire Maharashtra gi Pune da Pimpri Chindawar region da hu olaba yu thakluba-dagi oigani chingnaba thawdok amada miyoi 18 fibam lona laikanakraba matung makoi 18 maksiri hairi thawdok asina Pune da lona yadaba mawongda yu sungba chawba network ama leirabra haibagi wahang thorakhankibaga loinana pulisna thiba humbagi thabak chathaba hokre. Pulisna fongdokhibada yu thangminaramba miyoi kaya oba amasung puknaba yauna manaba symptom kaya ga loinana laikananabagi damak pukhalaki manaba symptom ga loinana pukhalakhiba miyoi sing asi yu thangminaki amasung mafam amadagi puna yu laukhiba miyoi sing ni khanglakpadagi thiba humbagi thabak chathaba hokhibani thawdok asigi matangda Dapori police station da FIR ama register tawre haiki thawdok asiga mari leinana hojik faubada miyoi 9 phagat faraba miyoi sing adugi manungda 5 na police ki custody da aduga 3 na state excise department ki custody da leiri hairi. Ain kaina changsilakiba immigrant sing masana khangna laiba asi thadoktuno chatkhinaba honabada laingangna mating pangani Amit Shah. Bangladesh tagi ain kaina changsilakliba immigrant singna masana khangna laiba asi thadoktuno chatkhinaba honabada laingaki maikaidagi makhal amatagi pressure piba tawroi ahoina dum illegal immigrant singna masagi maraibak tahannaba honabada laingangna mating pangani haina Home Minister Amit Shah na fongdorakre. Gujarat ki Gandhinagar district ta laiba Sonipur da pangthokpa miyam tinba thoram amada saruk yaraduna Home Minister Amit Shah na hai ngasi laiba asigi leiriba tungan-tunganba pauche singda illegal immigrant singna voluntary oina laiba asi thadoktu namaramdamda hankhinaba thorang tawba hore haina report kaya thengnari. Bengal lenga ki maikai su center na paikhaliba illegal immigrant singbu detect, detain and deport tawnabagi laukhalakliba khongthang asigi manungchana migrant detention center hangdokhiba laikre. India lenga ki maikai su ain kaina changsilakhiba immigrant singna masana khangna laiba asi thadoktuno chatkibana hena apamba lei. Illegal immigrant singna masana khangna laiba asi thadoktuno chanaba honariba singi mathakta lenga ki maikai case file tawduna pressure piba tawroi madugi mahut maraibakta hannaba honabada illegal immigrant singda pangba yaba mateng pangani haina Home Minister Amit Shah na fongdokre. West Bengal gi hanagi Chief Minister Mamata Banerjee na luchingba Trinamool Congress laingangna mathau taba section thorang lakhwatkhi dabana West Bengal da
infiltration gi issue chauna mayoknakhibani haina maral siraduna Home Minister Amit Shahna makha tana hai ain kaina changlasilakliba infiltrators sing bu thingnaba honabada Mamta Banerjee gi lengakna mathau taba Jackson thorang lakhutkidabana maram oiraga West Bengal da thengnariba infiltration gi issue asi kongnanabagi damak India lengaki panda manung chana West Bengal lengana paikhalakliba detect detain and report ki campaign asida illegal immigrants sing West Bengal thadoktuna masagi maraibakta hankragani haibigi chauna thajabalai asida natana India lengaki maikaidagi leiba asida ain kaina changsilakliba infiltrator sing thidoktuna masagi maraibakta sungsoi soiduna hankinaba thorang leptana paikalaklagani haina phongdokhi West Bengal da pangthokiba mikhalda BJP na miyamda pikhiba thajaba sing adu thabakta onthokpa ama oina Indo-Bangladesh border fencing khabagi thabak haunanaba mathau taba thabak thoram sing paikatpa hore Indo-Bangladesh border fencing khananabagi damak leigangna lokhalakliba khongthangi saruk ama oina West Bengal gi Chief Minister Suvendu Adhikari na hectare 600 hena pak chawbalam BSF ta sinakiba leire West Bengal amadi leba sigi awang nongpokta leiriba state singa samnariba Siliguri corridor natraga chicken neck haina khangnariba mafam asisu union government ta transfer tawba leire haina sumangna phongdoki leiba asida ain kana changsilakliba illegal immigrant amadi tongan ba factor kayana maram chadana hengalakliba demographic change asigi matangda yengsinaba Prime Minister Narendra Modi na High Power Committee ama semle haina phongdokladuna Home Minister Amit Shah na hai leiba asida thengnariba unnatural demographic change asi yengsinabagi damak India lengana nauna semliba High Power Committee asina leiba asidagi illegal immigrants sing takthungnabagi damak tangai fadana legal framework ama thamba mathau tabra haibadu yengsingani hainasu maangna phongdokhi haukiba chahi taragani thoirom asida Prime Minister Narendra Modi na Gujarat ta paikhaliba development model asi leibak senba thungna expand tawduna India bu saukhatpa wata padaba amadi kukan pangan balaiba ama oinenabagi pandam thamduna policy program kaya leptana paikhali leiba asigi leiriba geographical area gi apunba chada 80D BJP na luching malengak thamba ngamli haina so Home Minister Amit Shah na Gujarat ki Gandhinagar district ta pangthokiba miyam tinba thoramda phongdokhi Myanmar gi ngamkhai da AR na drug ka kona na miyoi ani fare Myanmar gi ngamkhai paring da leiba Mizoram gi Longtalai district ta security agency sing na kilogram mapan gi methamphetamine tablet sing loini na miyoi ani fare hari agency ki pauna phongdorak pada hauki balaiba pukpa numita Longtalai district ki AOC bank locality da some rifles excise amadi Narcotics Department gi apon batim na khanaba intelligence ki pau ama phongbadagi operation chadaki operation asida kilogram 9.8 rom gi methamphetamine tablet single loina na drug sing asi puthok pusin tawbada sijenaba SUV gari ama fagatki drug sing asi bu puduna lakiba Laram Muwana Nifugataret amasung Larvin Puya Nifuga Marisu security agency sing na faki makoi animak Aijol gi arm bank locality da leiba miyoi sing ni haidi mukhana driver hatpi ganu MDA ngasi numingumba mamangda Imphal Ukhru lambi gi lengang ching amasung TM Kasomani gi marakta truck driver ama nongmaina kaptuna hatkibabu Manipur Drivers Association MDA gi President S Babudon Maite gi cherol amana kanba mawongda yaningdaba phongdokladuna amuk hana driver singbu hatpiganu haina phongdoragli maruk mapang amadi yeknabagi khenaba thamdana tumba chaba tungoinaraga miyamgi setna chanaba driver singna puraklibani makhoi butathi ta woina tawhaningde ngasi ukrulda cheng pusenba West Bengal gi Hugli dagi Nitish Kumar bu nongmaina kaptuna hatkibasi thamoi sokna nungaite kibadagi driver singna gari thauba tokhrabadi pumnamaki amangba oigani hairi Naga mijam taruk numit marini gi manungda khosennadrabadi Manipur lenga boycott tawragani ansam tha asigi taraga humdoi da leimakhongi 57 mountain division ga naknana leiba leiron wifi kuki kholdegi numit yungba mamangda fajinuna pukiba Naga mijam tarukpu ngasi degi hauraduna numit marini gi manungda makoi hauji karamba fibamda leiri haiba khanganbaga loinana tekta kaidena Naga miyamna khosennadrabadi Naga singna amatoina punsinnaduna Manipur lengak boycott tawbagi khongjang changsilakani haina All Naga Student Association Manipur Ansam gi President amadi General Secretary gi Gerald amana phongdoragli